Manipur Dagi Assam Rifles Louthoklaba Matam data Manipur da Tangdu Leitaba Hanjillakkani haina Poirei Apunba Leimaron Meira Paibi PALEM gi President Mongjam Binolata na phongdorakhre. Wafamasi Nongada Makha Lekai de Leiba PALEM gi office changasi pangthokpa paugi mifam amada mahakna phongdokhibane mifam aduda mahakna hai mamang chehigi May 3 dagi chatharakiba ethnic violence asina maram oiraga matam sangnadagi kanglup furup kayana punna khundaminaduna nungsi chanana hingminarakpa amade ingtapna leiramba Manipur ngasidi awaba amaga gi marakta ningdon pomnabana pikthalle Masi pumnamak kanana thokhanbano haibado ngasidi lamdamasige miyam mayek sengna khangle miyam ngak senanaba amade Manipur gi ngamkhai ngakpage thodang lawriba Assam Rifles na nakan namakhaktige mityengda poppy cultivation amade drug ka mari leinaba thabak thoram sing pokning thogatpa manba thong thingnare masida sunatana ngamkhai ngakpage mingda Kamjong district da leijaba yalhomi singbo masagi maramda refugee ohanduna Lamdam asi illegal immigrants sing na pik thanba lamdam ama ohle hauzik thokliba irang asida yenglabasu chingdagi nongmai kaptharaklaga tampakta combing operation tawri central force leiba mafamdana kuki singna nongmai amade bom kaptharakli aduga makoi leitaba mafamdana nongmai kaptharakpa ngamde hairiba sing asina kuki gi maningda kanale haibase ekhang khangnaraba wafamne pumnamagasi yenglaga Manipur Dagi Assam Rifles Louthopa asina irang ase loishinabagi khwaidagi achumba khongthang oigani haina mahakna makata ke Poppy cultivation drug kamari leinaba adugulaba Assam Rifle da case kamari leinaba adugulaba Assam Rifle da akoigi Manipur gi ngaukhai ngangnaba boundary ngangnaba amadi nganba aduga akoigi Manipur gi akoigi iramdam chigi akoigi miyamgi ngak senabagi ni haidram koida thajaba thamamba khudumaktu akoina hojik Manipur miyam hadu songamdre maramdi Kamjong district da hodi paching thamaba paching thiba ngamdai chanchalaida foreigner ching ising isagum hekalaiba si mayam si asina khudamni Assam Rifle da ngaukhai ngakpagi asa kaino habidi foreigner mayam amana ising isagum hekalaiba si akoigi Manipur khakta natana Manipur da hodi khoiba thogokhe akoigi Manipur sidagi patporakpa ising isagum hekalaiba immigration abdi foreigner sing sina Manipur sidagi patpora kanda Delhi yoroi haningai leke Delhi yoga matamda ngasi Manipur na kok sariba Manipur da pomiba ningdo pomiba se soitgi bharsu mase compulsory nongmata nongmabdi masi soigi thogokse thokani haibagi mase khoi thajaba lei